pumbada luna na thamba rural da water body da market place da phattaba langchindaba phattaba thamdaba duga ai area da club sing likai sing adum semse ya pone ampagam da dumping center ma phajan tokhoga tawraga local emile duga tanaraga phattaba sing da namsalaga khara yang kalakpa kanda acid kumba hajalaga taw mangala adum tawge di loina ya pone adura kitang ikoi government side ke shumadu mahut ki leiriba aduga deputy commissioner ki leiriba sinda local ki civil society sing local club sing de matu mateng piraga masigi oba mass awareness ama district wise solid waste management samgat pagal loina na deputy commissioner sing ki kuthang da aikoi na club sing da laikai ki leiriba leader sing da kari mateng piraga na dumping center siam ya bage to lamjal da phataba ta handa ya bage do honorable MLA sing mafam du leader sing ta na piraga to honingi madumai ngasigi sumana misigi kudong sabalorga deputy commissioner mayam da appeal tokjari Australia mapok numit ke mari leida makhoi ki saktam da haikat laikat tamba amadi India ki Prime Minister Narendra Modi ki mapok numit ke mari leina pangthoktunan lakpa sewa pakhwada loishin bagi thoram thambal sanglen da pangthokpada Chief Minister Birena phungdokhibani September 18 da Chief Minister na lenga ke haidoktanan leiriba thabak sing thakai amagi manungda haidoklagani haina phungdokhiba aduda IRB ki result yaubra haina thorumtuda paumi singna hangkibada Chief Minister na IRB ki result su yaugani mamang da palamba lengak adu coalition government oiba mioi kharana tawning ba tawramba thabak tawbada asweba khara leirambana matam chana thabak haidokpa amkhidabani stable government ama leirabani na haidoklagani haikhi Chief Minister na makhata na hai Modi ki matung ina Manipur lenga ki su order thoktuna Manipur lenga ki office khudingmakta khadi ki potlam singna mahut sinba hakhure aikoi khudingmak lu nana leina ba hotna minasi India ki mafam khudingmak lu nana thamgadabani haiba wakalon adu aikoi khudingmakta chensi sewa pakhwada satharakpada BJP ki thawmi singna lokhiba thodang amadi miyam na mateng pangkhiba adu thagatli Meghalaya da leiriba Manipuri sing minority oiragasu yamna wana leibagi pau tare masigi matangda Meghalaya ki Chief Minister da hanana mangjong nangna ingsinna ba haikiba leire hayeng amuk hanna Manipuri sing Meghalaya ki citizen ama oina chap cha ba hak fanganna ba Meghalaya leingak da hairagani haiki thorom aduda vocal for local selcom exhibition stall Chief Minister na hogdokpaga loinana Rajya Sabha ki MP Leisem Basana Jawba KFNPD Minister Susindro Yas Minister Govindas Konthauzam Mayang Imphal AAC ki MLA K Robindro Langthabal AAC ki MLA Karam Shyam amadi BJP ki thomi gayasu sarukyakhi Manipuri government ki lebi office khuding da Chief Minister aigi yauna aigi de ayam loire khadi na vocal for local tuna madu ki pot mayam si khadi ki pot chai aigi di pada khangde kari khangde phambam khangde loi na replace tawre hanagi aduna leiriba minister MLA mayam ko ayam loina even chief secretary leiriba bureaucrat officer sing mayam ko loina tongna ba ai haughre numisi da ina mayam da appeal tawning basi Mahatma Gandhi ji ki luna na thamba adagi Modi जी की अदुगुम्बा मियाम सिगा लोइना न सत्पा सबके साथ सबके विकास सबके प्रयास सबके विश्वासी की टीम वाक ओइबा मागी वाखलोन से मसिदै द मणिपुर की मियाम ना पुन सटमिनसी पुन इखोइ सपोर्ट तोमिनसी अदुग लोकल लोकल सपोर्ट तोक्सी खादी की पोषक इसा की पोषक अदुग अखोगी सेल्फ रिलायंट आत्मनिर्भर भारत हेना पाक्थोक चाक्थोक होनबा इखो होनसी ngamnanaba होनसी Anti-national oiba thabakta natraga makhal amatagi crime da senyanamba mahairoi singi record police station khudingmakta register thamgani haina Chief Minister N Birena phungdokhrei wafam asi ngasi Mahatma Gandhi ki mapokumon ga mari lenina National Cleanliness Day gi thoram ama Mahatma Gandhi ki khubam da haikat laikat tamduna Gandhi Memorial Hall da Manipur lengak na sinduna pangthokhiba aduda phungdokhibani mahakna haikibada laibak sinba thungna ain gi wangmada thabak tawrambagi Popular Front of India PFI su thingjinkrei Matau asigumna Manipur dasu haugalakliba nahasing natraga mahairoi sing crime de chenabara kanana karino kanagi guidance makhada karamba anti-national gi thabakta chenabara natraga outpost samnaraga thabak tawrambara natraga tawdabara haibana chungba sing kupna yengsin le haina phungdokhi mahakna makha taraduna crime gi thabakta chenaramba mahairoi amadi nahasing lairik tamba loidaba matungda
service verification tawbada bera thanglakpa yai masiga mari lenyana yengsinaba akanba instruction su piba laikhrabani haina phungdokhi international aduga NT oiba ikhoi any kainom tarok da yek kanena leiba kangu gise satro wegera anyway gra masi identify tarokanda youth sing da koi hayang moi gi service career am thina sokane koi police verification hayang service sama ta police verification loi lakane aduna koi each and every police station da high bus ma crime da senaba se PFI ben tarok ko Popular Front of India bent or creva, side them up yam loud, not Torumba, Columba, Tobamaya, Dunia, evidence from a gun. I quite usually slightly Kanakanagi guidance Maka, the walk to Bokanana, Kanano, Kanana Carino, outpost, and the rest of the outpost of the walk to Rumba, anti-ness, anti-sleep either, other method. I ain't moigi. When a day like the Maple, I have like the Muggle or Matunga Sumoi service the Vera. Hakchang dagi irik amata tadana British PONYTV pikiba Mahatma Gandhi Mahakumbha luchingba atang bani haina Congress na phungdokre wafamasi ngasi Congress bawanda Manipur Pradesh Congress Committee na sinjuna pangthokpa Mahatma Gandhi gi chama yankhai humdoi amadi Lal Bahadur Shastri gi chama taranipal suba birth anniversary ga mari lenyana CLP gi leader Okram Ibobina haikibani thoram aduda CLP leader O Ibobi MPCC ki president K Megasandra amadi Congress ki MLA Singh hana MLA Odamba Singh amadi Congress ki Thomas nga saruk yaduna haikat laikat tamduna ikai kunnaba utki thoram aduga mari lenyana CLP leader Okram Ibobina hai Hingsa yaudaba violence yaudaba ihautana ning tamba purakhiba luba nanba asi ishor gi hek ngamthang da lai amadi achumba haibasida thazaba thamgadabani haina pauzilamba Mahatma Gandhi ji ni UN nasu ngasi asi International Day of Non-Violence haina recognition toriba numit ni mahaki wakalon adubu tungin jaba oina ngasi Congress Party na India pumbada cleanliness ki program chathari Manipur Pradesh Congress Committee nasu luchingba ani asigi numit asida lamtu sit siangba amadi haikat laikat tambagi thoram mahausagum pangthokli mahakna laikhitrabasu mahaki manglan mangfaung nahan ba haibasi gi pandamda Congress Party na thoram asi pangthokpani haiki Chinin tamna marumdo lepseraba matam du daida akoina mathang ayam punamaksi tanaraga akoi sangvidhan semba matamda bharchi punna akoi hingminagadabani leiminagadabani haiba targadi atai di yam khre secularism natana dharamada michang khai naiba nattaba akoi bharat da leriba mara apamba dharma chachaba yai adu akoi India da leiba akoi punamusi we are all Indian, we are all belongs this vast country haiba madugi wakal du da akoi sangvidhan da mathang madugi article sing adu yam kre bharat ki sangvidhan da di madu sumai tawdna akoi bapu ji na pamjaram base akoi punamakna thabak oina wonthokna na ba na akoi Father of the Nation Mahatma Gandhi ki chahi chama yankhai humdoi suba mapok numit tharongga mari lenyana ngasi 2 October Kakching Municipal Council gi mikhalda Kakching Ward number 8 ta Indian National Congress Party ki councillor amadi member oina mirep thengnanaba sem sariba mathang sitna hanagi councillor Moirangthem ina khunbi amadi thokchom pisak amasung Pukramam Robert pu miyam mamangda masak taktuna miyam dagi yaifa thonibagi tharam ama ngasi Kakching ningthau laikai de leiba councillor mirep oina ba sem sariba ex councillor ina khunbigi yumda pangthokre INC Election Committee Kakching ningthau laikai Ward number 8 na sinduna pangthokhiba ngasagi tharam aduda Indian National Congress Party bu nungsi jaba Kakching lamdam asigi halsing party gi thaupuba luchingba singloina Manipur Legislative Assembly election da Kakching A sida INC gi mirep oiduna mikhal thengnakhiba khetrimim Kennedy na chingba saknai raba myoi kayana saruk yakhi thoram aduda wangang loi kayana Mahatma Gandhi gi maramda amadi Indian National Congress na India da hek ning tamlapadagi nation asigi damak lauduna lakhiba thodang sing amadi miyam gi yaifana ba pakhat khiba thabak thoram sing thaduna miyam da nawhongna na paudam khi ngasigi thoram aduda Kakching Ward number 8 ki manungda leiba ahal oirabi singda councillor amadi member mirep oigadoriba singi maikidagi ngamjaba khudol pot piduna lakadoriba mikhal asida mai pakpa oineba yaifa thoni jakhi Sawumbung Sangit Samaj Sawumbung da Social Service ma pangthokre ngasigi thoram adu Gandhi Jayanti ga iroina na pangthokpani
Nauna Sawumbung Sangit Samas ki President Oiraba ki Esa Mungongna Awang Maikay asi Makha Maikay ga yengnabada khara sothabat lai. Adubu Manipur gi miyam asi art and culture amadi sports da malem gi miyam da masak takpani. Miyam na mateng kharadang oirabasu pangduna Maikay asigi khwaidigi lidaba Sawumbung Sangit Samas na miyam da art and culture yokhatpaga loinina masak naiba artist sing puthopa ngamgani. Lup asigi nauna thawpuraba guna mangangna lakliba tang tarada Sawumbung Sangit Samas ki yangkhoi nipal raksuba mapokumon thoram pangthoklagani haina Sangit Samas asigi Assistant Secretary Wahengbam Janmen Joimi taina phungdorakli. District Administration Thobal gi makhada ngasi District Health Society Thobal nasu CMO Office Thobal amadi District asida laidiba Healthcare Center singi akoibada lamtu sengdoktuna Gandhi Jayanti gi thoram pangthokre. Chief Medical Officer Thobal Dr. Wainokul Singna Luchingduna pangthokiba lamtu sengdokpa aduda District TB Office, District Family Welfare Office, District AIDS Office, District Leprosy Office, IDSP, District Malaria Office, 10-bedded Ayush Hospital Thobal, UPIC Thobal, Food Safety Administration Thobal amadi District Program Management Unit District Health Society Thobal gi staff singna saruk yakhe. Thorom adugi sarugam oina Thobal gi CMO complex da uchara singsu thakhe. Thobal Hospital da pangthokiba lamtu sengdokpa aduda Medical Superintendent Dr. CS Memcha, Hospital gi staff sing CRED amadi Security singsu saruk yakhe. Ngasi Manipur sin bathungna pangthokna bagum AST Morcha BJP Manipur Pradesh nasu Prime Minister Narendra Modi gi mapok kumon thorom ga mari lenena haukiba September 13 tagi October 2 faba pangthoktuna lakliba sewa pakhwa da gi manung chana ngasi chingmairong da leiba Rani Gaidiliu Park amadi Imphal gi kaisam pata leiba haipau zadu nang park ya koibada chama yangkhai humdoi suba Gandhi Jayanti thorom pangthoktuna sitok sendokpa social service camp ama pangthokpani. BJP Tamenglong District ki President Daniel Malangmai, MSWC gi Hanagi member Rangita Golmai, ST Morcha BJP Manipur Pradesh ki atai thomi kayana saruk yaduna pangthokiba thoram aduda ST Morcha BJP Manipur Pradesh ki President Langzaigai Kamai Allies Manina phungdokhi. Mahakna makhatana haibada Rani Gaidiliu Park changbada pochai kaya ama mangkre masig matangda lengakna yengsinjana caretaker ama haphaning basu phungdokhi. Tablong liver hen, tablong liver choki, tablong liver pacai mayam bang buran na tablong. Amo boleh lagi dia, matu mati. Amo semua choki luar jadi. Tablong mayam dah pun tablong sih boleh bang besar tak dapat tutup besi, matu mati. Kita luar mayam dah ayam tutup besi. Tu ada ini kalau mayam mau tutup besi, yang luar tutup tablong lain yang lain. Kita tutup besi tutup kenapa? Amo semua सरकार की तरफ ये विधि जननी पद्धति केयरटेकर मत मंदिरगा मुसिकी पार्टी भजन थंगना बगी थंगना ट्राइबल की तरफ तक ना ऑनरेबल सीएम जो चीज जननी Pogi merak thakna atien babre ama lominasi Camera ama tahaure Camera ama pau loba chatluraga halakpada wangoi kaithel dagi waheng khuman faubagi manungda tahaure Camera hapliba bag kaduda PONYTV gi logo amadi microphone na chingbasu yauki pau lobada sijanaba maru oiba camera oibana kanagumba khunbiba miyoi singna pukchel chauna sinabiraknaba nolukchari adongi awaman matik chana pizagani 7085131044 7005909489 amadi 9366255089 da pau pibiraknaba haizari pauzenjariba PONYTV uripok yambem laikai Break matung taram nokchari makhata pau pizari Kairau Assembly Constituency ki manung chana urup amadi arapati gi akoi bada lairiba club tarani thoigi apun bagi apex body ama oiriba urup arapati Development Coordinating Committee UADCOC arapati lilong mapal kangzaibungi nauna saba loiraba sanglen ngasi hauna bimatung ina PDA gi chairman su oiriba 6 Kairau AC ki MLA Laurembam Rameshwar Mitaina sangaduna committee gi miyoi singda kuchanya kre
local MLA oidiba MLA L Rameshwarna mahaki maikidagi lupa lak ahum makai su mateng pangduna punna kun ani asigi miyam amadi luchingba kayana angamba mateng sing pangladuna punna lupa lak kun mangarom changna saraba UADCOC gi building adu sangabagi thorumda MLA L Rameshwar UADCOC gi president Khulem Chandra Babu amadi Lilong Thobal Municipal Council Ward number 9 gi member Famdom Bainaskar Mayang Lamam Ramananda amasung Takhelamam Sanahal Maitena Sarugyaki Thoram aduda MLA L Rameshwarna hai apun bagi panggal ama sagat pangamdrabadi chakot bagi khonjel asi tappi maram asina club tarani thoina punsinduna semliba UADCOC na kun ani asigi dama khanduna development ki thabak thoram khudingda lingzel manana thabak tawbiu MLA ama oina kun ani asigi dama tawba yaba thabak sing tawri UADCOC ki complex ama oiriba arapati lilong mapal kangjebung asida indoor stadium ama Khelo India gi makhada sanana ba thorang pakhatpa hore Health sector ki hairagasu arapati mayai lekai lampak manakta veterinary sang ama sare dispensary ama su sanana ba hotnari lambi thongi oina yenglabasu kiamgai district hospital dagina funal maring salam santok taba achoba lambi ama semnana ba process ayamba loire haiki Social Welfare Department asi samas ki oinadi yamna maru oiba department amani haibada haimen rethokroi angang ama poklakpadagina siba fawba asi department asna yangsinduna laklibani haina Social Welfare gi Minister Haikam Dingona phungdokre wafum asi ngasi Department of Social Welfare Government of Manipur amadi Indon Mai Pakpi Ningsing Mana Organizing Committee anina khutsamnaduna TS Ibo Yaima Sumang Lila Sanglenda Indon Mai Pakpi Ningsing Mana haina mingthonba award asi Hairok A sigi manung channa leiba khwaidigi mathau masak khangba Anganwadi worker amadi helper sing khanduna award asi pibagi thoram aduda phungdokhibani Thoram aduda Social Welfare ke Minister Haikam Dingo Singh, Caesar Hospitals and Research Institute ke Managing Director Dr. K.S. Palin Singh, Social Welfare ke Director Ngangom Uttam Singh amadi Share and Care SSC ke Founder Dr. R.K. Lenin Singh na thoram ki athoiba mithunglen oina sarugyaki. Thoram aduga mari lenyana Haikam Dingo na makha taraduna hai Social Welfare Department asina Department Singh asidagi khwaidigi matik jaba thabak fazana tawduna miyam gi seba tawminasi amadi Kanagumba Pukchel Chauba Ichil Inaw Singh Nasu Angalwadi Center Singda Adoption Tobina Bahai Nasu Fungdoki. Jadi kasih belum apa pergi mencet tolong. Jika mari lagi nak ada, anda cara gua ini tolong rumah cuci bersih. Pergi dari bawah kalau bisa, sih juga. Pergi dari bawah. Adoption tu jadi bawah. Thai orang ni mesti nak pilih kata. Misalnya kita awareness program ini kita hata, ini kita kata. Orang sih dia dah ada, tu betul kita sesuatu kita. Ini habis apa sesuatu kita. Macam cuma dia lagi apa? Kita boleh buat suggestion we lay go ni ko sa puno mo ay high percent ka jenggi ka da ang sinchi khandi ka da ay adoption facility sa da view adoption situation to view high percent ka da Nakalamaramda Social Welfare ki Director Ngangom Uttam Singh na hai State asigi Angalwadi Center singda angang leitre haibasidi chumi adubu Angalwadi Center sing sire haibasidi khangdaba mina haibani Angalwadi worker singna piriba service sing ningthina khangdaba mina haibani city gi mafam singda Angalwadi Center da angang leitre haiba yai leitriba angang sing lehanaba education department ka khutsamna duna honagani Angalwadi Center da non formal education loiraklaba angang ama school readiness program tawduna maduda mai paklaba sing class 1 da tamhanba khongthang paikhatpa hore new education policy Sigi Makada Mataki Kongtang Sing Asi Taunaba Target Tamli Karigumba Kongtang Asna Mai Paklabadi Sitare Hariba Pre-Primary Hingatan Bak Ngamgani State Asigi Angalwadi Worker Amadi Helper Sing Asi Home Department Ki Village Defense Force Sing Na Defense Force Sing Changdam Nabada Amana Amadagi Heloi Worker Amadi Helper Sing Asi Social Welfare Department Ki Tabak Tawbodan Natana Atopa Department at Sizinari Tanfam asda atopa department na karigumba makhoi bu thabak sizinaba tarabadi TA amadi DA sahanaba lengak ta taknaragani hanasu fongdokhi ni haisu karigumba sigi policy sina phajana apena athuba matamda pangtokko nomba tarabadi
ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯎꯔꯝꯕ ꯑꯪꯒꯟꯋꯥꯗꯤꯒꯤ ꯃꯁꯛꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯎꯔꯛꯀꯅꯤ ꯃꯁꯤꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ SCRTꯅ ꯑꯩꯈꯣꯏꯒꯤ ꯑꯪꯒꯟꯋꯥꯗꯤ ꯋꯥꯀꯔ ꯈꯔ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯒꯅꯤ ꯑꯗꯨꯅ ꯃꯁꯤꯗ ट्रेनिंग थाब यारे ममिंग बना सिंगे है खनबा अंगनवाड़ी वर्कर्सिंग ममिंग मथा अंगनवाड़ी ममिंग लोइना ना डिटेल से पिछन बिरो अदुना फेज 9 अखुगी अंगनवाड़ी वर्कर्सिंग से लोइना ट्रेनिंग पिथु अकांदा सिगुंबा बै एजुकेशन डिपार्टमेंट के कुछ नरगा सोथरुरगा सिदरुरगा इ प्री स्कूल से इंगलनसी अतोप चंगजलिबा अतै Cancer awareness da achawa mityeng thamduna September 13 da Mumbai da pangthokiba Miss IAWA India lisangani kunithoi da first runners up tarakrabi lamdam asigi ningo Janu Alice Moirangthembu ngasi Social and Cultural Development Center SOCDEC Wangjing Wangkhaina sinduna taramna okre YK College Wangjingi mini conference hall da pangthokiba taramna opagi tharam aduda YK College ki principal Dr. Soibam Giri SOCDEC Wangjingi president Rosen Thongam amadi ex Jila Parishad T Ratan Women Against Crime ki secretary Robita Leima amasung Nongin group ki chairman Bullet Morangthemna athoiba mitung sing oina saruk yakhe Miss IAWA India lisangani kunithoi da first runners up tarakrabi Alice Moirangthem amadi best custom designer Pravina Maibamna ngasi Imphal International Airport ta thunglabada Wangjingi miyamna taramna oktuna function pangthokfam oidiba YK College fawba lakhi Alice Moirangthem Thobal district ki manungchanba Wangjing Bazar dagi Moirangthem Santi Kumar Maitei amasung Moirangthem Ongbi Sakhenbi Laimagi machanupini Alice Moirangthem na haikibada masiguma contest ama thokpa haibasi tabu miyamna paisa kaya fanglaki hangbirakpa yamna yawi madubu madugi damak thokpadi natte Cancer Hospital da chatuna mateng pang budget pa cancer patient singbu wakal nungai hanaba awareness pi budget pani matam aduda mahaki oja guru singnasu Manipur da su mateng pang lunaba haibirakhi hairaduna ngasi first runners up ki crown ama pudna lakhiba ase responsibility ama galoina lakpani makata nasu mateng pang jage miyam nasu sima tausi haibadu haibirau soidana saruk yazage haiki SOCDEC Wangjingi president Rosen Thongam na hakibada Nasagi na pangal lairingaida nasagi naral tansihan hau haiduna halaman sina haibiramba adu yum fazaba saba gari fazaba tongba law ba adu natte masidi isagi asyang balan amatan natte hairaduna isagi asyang balan haibasi isagi ihai aduni ngasi Alice Moirangthem na puduna lakliba title crown ase mahaki asyang balan ni kananasu huran ba amadi munba yaroi mahakna adum puduna chakkigadabani haiki Sipezin thorga nang paisa kyam kamai tawi to kya phangi ka hangber ado ai adu gi mag thok banate ai se Tata Memorial Hospital adaga mi me ana me am du motivate bi ba amadi moi gi mateng pang ma jaba moi gi chan thakna ba moi gi mafi mora ku berga ai moi da bi ba chapane ba ai present ki sita ta ze logi har ga chakhi badante adu ai adu chakpa matam da akoi me hoina me am takpi Manipur thoga nang cancer na ro mi khudi mag nang ngam chaw mateng khalak to su pang bio ai lekai gi Nabaturong kudi magtanang adu mating pango environment ki oigera digileka gi awana oigera nar khalakada ay mana mating pang biu khalai adu ay nasi project pura lai ay one responsibility mo pura lakta bane ay si uniform je shell bagal tam tanda ay nami gi mating pang budget bane ay si ulaga ay remote thokpa show thokpa ay phazaba utpanate ba mama mapa obisina masa singa kari hagen habe matamda ko dusu ko gi mai pan hare nasagi na pangal leirigeda nasagi naru sing leirigeda nasagi asengan naral tagu hare ko gi laioi kare mai pasin hai bi yum phazaba sawa gari phazaba leiba hingol leiba lau sing leiba somda khalle hari ko posing du isagi asengan lam to oyam ne ai su hobdi ka khanjar ko isagi asengan la se ka adun to oyam dribo maramdi ngasi aina tongiba karje ai thoi manga sina sakhiba matamda ai ka do ai thaduk na gane maze ai oiroi natraga so aina mapam sta wana ngi matamda kana gumam nu huran gregadi ai oiribra oiroi ko yumdu Sadul Tribe Demand Committee SCDC na sinduna Kelhomi Singbu Indian Constitution ki SC list ya phannaba chathara pakhong jangam oina ngasi Friends Union Club yaifa thawni nupi lup khurai hegru makhong ka khucham naduna Imphal East ki khurai hegru makhong da wakat mi phama chathakre thorom asika mari lena namai dakom edition maitei convener Youth Wing SCDC na hai
tongan mafam singda wakat mifam chatharakpa asi ngasisu mafam asida chathari adubu hauzik fawbada government gi chap chaba response amata fangdri aikhoi hena chawrba furup sing asi fawba makhoi gi mafamda gi list yaung na ba hotnari adubu aikhoi gi mioi khara khak leiba mutkiba yabagi phibam da leiriba asida aikhoi gi ngaklo ma pibi na ba haiba asi tangai fadaba amani maram asna ngasigi lengak asna miyam na pamliba demand asi lokhot fam thokpa sing khudima lokhotuna yelhomi sing asi kanna ba hona fam thoi haiki Oina mamang turel wang madalaiba oina mani kauba nupa amagi hingbagi punsida laita lairana maram oiraga awa ana khangduna laibagi pa oma Facebook ki khuthangda All Manipur United Clubs Organization amuko gi thomi singna thengna badagi amuko gi Secretary General Dr. Norendra Thokchomna luchingba team amana mafam aduda chatuna ngasi yengsinki mafam aduda yoruba matamda awa ana khangliba lairaba imung ama oinambata natuna yumpuriba yumpurel adugi khong nama amasu chingduna lairaba misak ama oiramki asigumlaba imung asda amuko na ngamjaba kharadang haibadi chengbek ani lonina sen oina angamba khara mateng pangkhre amuko na paring nana sathaba awa ana taraba singda angamba mateng pangbagi thoramgi sargoma oina ngasigi potlam sing asi pibani haiki Pagi manak thakna atin babre amamuk lominasi Aiko asuk thengam ji pok kai chalwino ta cha langbal kai thel chatlu bane mitom mian cha jingna khoi bo pangma siba juan mela do ngani ne अदुगुम मेला दु नती ताचो सिदे येलोमी एखोइना छिनजबा इरमदम सिगी सेबिलोन दसु याम कानागदबा अदुगुम्बा लंगमन कैथेने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम कैथेने लेहोबा एखोइगी स्टॉल सिंगदा ताचो अदुदो लेहोबा पोचे योमदुदि काइदे सोय मार्केट उगे पंगदबा गातनीदा तया आइनिया ngawjari ngasai foreign country singi stall singdo adune haba adudagi ngasai na leto yumne yare sanglo taso asuk thenga phokai chaluna taso langban ke thin chalu पृथ्वी की तोंगान तोंगान बा कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल लेना इंडिया की तोंगान तोंगान बा स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांग नि मतमदा फजरा बा मई की कुमै लोइना तोंगान तोंगान बा एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग बा थौरम सिंग लंगबल के चल लेंगबिरतुना माहौल लोबी हो Break matungda taram nokchari makhata pa pau pisari Thobal Forest Division asinduna humbutaret laksuba Wildlife Week lisngani kuni thogi thorom Grace Cottage Academy School kakchingda ngasi pangthokre Future of Wildlife is in our hands sabat team da pangthokiba thorom aduda Grace Cottage Academy School gi principal in charge M Roni DF of Thobal TS Lokendro na athoiba mithung sing oina sarugyaki Thorom aduda Kumbi College ki retired principal K Jugeshwar Wildlife Explorer Manipur gi secretary Premjit Elangbam PFA gi managing trustee I Bisorjit UWLPC ki former president E Rameshona resource person oina wangangke Thorom dugi sargoma oina mamang thagi tarik kunipal da Kakching district ki tongan ba school tara manga dagi lakpa mahiroi singna saruk yaduna pangthokiba Asia writing competition slogan competition amadi painting competition da makok mathang tara ba singda manasu yenthoki Humbutaret Suba Wildlife Week District asige ngasdagi hauduna tha asige Nepal fawba District asige tongan mafam singda thorom kayaga lonya pangtokani hairi Apoya uzik Wildlife Week si yum de yawarga koigi thanglaba lekai club nadraga koigi friend circle sing imung manungda imada ifada chiki mayam se ado tasing badi ekoi namase kitang awareness pinaba aidi uzik musai ojajing musai re koigi extinction ki rate yam thujale aduna koigi si awareness ki jang disu yam thuna ibadar ka hoye Assam ki government project ki matangda miyam da khangan na balairiba Directorate of Information and Public Relations DIPR ki official Twitter handle ngarang nungthil hack tokre hairi DIPR ki account oriba Dipra Sam asigi profile picture da MicroStrategy ki mapu amadi cryptocurrency investor Michael Seller ki photo oni yawraga lairi hairi Tungda IT professional singna account adu khara makhai recover to bangamle hairi amadi account asigi security feature pumnamak hauzik review tawri hairi masna maram oiraga account
asibu follow tawramba miyamna hariba account asdagi tweet tawrakpa pumnamak account asi mapung fana recover tawdriba fawba thazabiganu hairi Union Health Ministry ki data gi matung inna India da hawkiba pungkun mari asida tawna COVID-19 positive oiba mioi lising homga chahom humputara manga thingna kre mioi lising mari ga chani supna tarukna laina asigi fagat ki amadi mioi tarani palna laikhitre masiga tharaga hojik fawbada laichit asna maram oiraga laikhidaba mi gi masing punna lak manga lising kunipal ga chatruk humputara humdoi oikibaga loinana hojik India da COVID-19 na leiba mi gi masingna lising kuntra tareka chamri nifu mari oiri Positivity rate na chada ama dasmik ani nipal oiki amasung fagat pagi chang na chada marfutara nipal dasmik taret ahom oiki Health Ministry ki matung inna hojik fawbada laina asagi ngak thokna ba laibak asagi oina crore chani tara nipal hena covid vaccine kap thokre hairi lighted asna laikhidraba miyoi tara nipal ase Kerala dagi miyoi tara ni thoi Maharashtra dagi miyoi ahom amasung Odisha Tamil Nadu amadi West Bengal dagi miyoi amamamni hairi Loishilapada Maroiba Paw Mohana Pizari Mahatma Gandhi ki mapo kumon gamari ledena National Cleanliness Day thoram ngasi Imphal da laiba Gandhi Memorial Hall da Mahatma Gandhi ki kubam da haikat lekat tamduna pangtokre Haidokna leraklaba IRB gi result handak mathang thabak haidorapada IRB gi result su yawagani haina Chief Minister Biren na amukasu thazaba pikre Hingsa yaudaba violence yaudaba ihautana ningtamba purakiba Mahatma Gandhi ni haina CLP leader Okram Ibobina phungdokre Amadi India da hawkiba pungkun marida nauna COVID-19 positive oiba mioi lising homga chahum humputara manga thingna kre mioi tara nipal na laikhitre PONYTV ge numidang wairam gi Manipuri paw midyang tabri basingbo amakana khurumsari